Central Forest Division na LANGOL Reserve Forest Area ki manung chana LEIBA Cheirao Ching Da Lam tu Shengbagi drive ama Chathabaga Loinana Earth Day ki Thouram ngasi Pangthokkhre. Central Forest Division ki Divisional Forest Officer DFO Bikram Nadhe ki meeting makhada Division asigi staff sing Maike Dom ki club sing Mahairoi Singh amadi Oja Kayana Saruk Yaduna Pangthokkiba Lam tu Shengbagi drive aduda cubic meter mapan rom ge volume oikitaba plastic ke arem khak bag nifuteret rom khonggut drive aduda saruk yariba singna non biodegradable waste sing khonggut pagaloinana miyam da awareness pibagi thoram sing su pangthokhe. Our power, our planet, haibu team da pangthokliba Earth Day ki thoram ka mari leinana DFO Central Forest Division Bikram Nadhena hai handaki Earth Day ki team ase yamna magun leiba amane team asina mahusagi fibam kannaba hotnabada aikhoi gi thodang chawi haiba du ningsing hale miyamna sustainable eco tourism ge principle ase ngakna chatuna mahusagi khal ngakna thamnaba hotnare miyamna single use plastic yariba makhai sizinadaba leptuna atopa eco friendly oiba potlam amana mahut sinbiyu haina mahakna makha takhe.